ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ, ꯉꯁꯤ ꯑꯩ ꯁꯔꯦꯡ ꯊꯣꯡꯖꯒꯦ ꯇꯧꯕꯅꯤ꯫ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯗꯣ ꯐꯠꯇꯕ ꯉꯥꯅꯤꯀꯣ, ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 2-3 ꯉꯧꯔꯦ, ꯑꯗꯨꯒ ꯃꯥꯁꯦ ꯃꯍꯤ ꯌꯥꯝ ꯊꯣꯛꯀꯟꯕꯅꯦꯀꯣ, ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯑꯣꯠꯄꯤꯔꯦ ꯃꯥꯁꯦꯀꯣ꯫
ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡꯒꯤ ꯃꯍꯤꯗꯣ ꯅꯪꯇꯛ ꯑꯣꯏꯅꯕ ꯑꯩꯅ ꯁꯦꯝꯕꯅꯤ ꯏꯁꯤꯡꯗꯣ ꯑꯌꯤꯡꯕꯗ ꯁꯦꯝꯒꯗꯕꯀꯣ ꯑꯁꯥꯕꯗ ꯁꯦꯝꯃꯗꯤ ꯂꯝꯞ ꯂꯩꯕꯅꯦ ꯑꯗꯨꯒ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯣꯔꯣꯛ ꯄꯥꯎꯗꯔꯅꯦ ꯄꯥꯎꯗꯔꯗꯤ ꯑꯣꯏꯔꯒ ꯀꯥꯁꯃꯤꯔꯤ ꯃꯤꯔꯆ ꯍꯥꯏꯕꯗꯣ ꯁꯥꯗꯤ ꯁꯥꯗꯕ ꯑꯗꯨꯒ ꯍꯤꯟꯖꯥꯡꯗꯣ ꯌꯥꯝꯅ ꯃꯁꯛ ꯐꯖꯍꯟꯕꯅꯦ ꯁꯤꯁꯦ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯥꯛꯀ ꯂꯩꯗꯣꯏꯅꯦꯀꯣ ꯑꯗꯨꯒ ꯎꯏ ꯂꯥꯎꯒ ꯆꯥꯔꯗꯤ ꯌꯥꯝ ꯍꯥꯎꯔꯅꯤ ꯑꯩꯁꯨ ꯏꯔꯣꯝꯕ ꯅꯠꯇ꯭ꯔꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯒ ꯆꯥꯔꯅꯤ ꯈꯔ ꯑꯃ ꯊꯝꯖꯤꯜꯂꯅꯤ ꯑꯩꯈꯣꯏꯒꯤ ꯉꯥꯔꯦꯟꯒꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯁꯤꯡ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯣꯏꯔꯦ ꯑꯩ ꯂꯧꯊꯔꯦ ꯃꯊꯪ ꯃꯌꯥꯝ ꯃꯇꯨꯡꯗ ꯀꯩ ꯊꯣꯡꯉꯨꯒꯦ ꯑꯗꯩ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯊꯪ ꯊꯣꯡꯖꯔꯛꯀꯦ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯨ ꯍꯟꯅ ꯍꯥꯏꯌꯦꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯈꯣꯏꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ